imagi the matam chupda sumdule posa khare. Number 1 kaino hai matamda mahak masa se perfect oi de bse imana khangem adu ekhoi bu perfect oina kan sem hone. Number 2 subda kaino hai matamda sakpun zamina buda khwai aroiba arema sabudu imane. Number 3 kaino hai matamda nahana piingi da kappi bu khuding magi thamoi se sopane. Mari subda kaino hai matamda na heng sar sa matamda mapu hauna zaina ngami buda magi thamoi jam sopane. Manga suzu kaino hai matamda ekhoi bu thamapan napu birakpa matamda ma atuki mati wana khanghi bane. Taru subda ekhoi ki damakta warsu wana why is haidna adum hona leibu se kana hai matamda imane. Tare subda kaino hai matamda nan heng theng na khalakta matamda tumma yadna adum hangduna leibudo ngaidu leibudo atai kana suti imane. Nana maram ama natraga amada mabu matum supode am wahli kaphalepsi kaubigano. So nahana imase nungsibu taragadi imabe imase nungsibu taragadi. Friends, that yes nambiyo nana masigi video ase ngamni maki share tabu. Thank you very much.